ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 12ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯩꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯥꯛꯄ ꯍꯔꯥꯎꯅꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯔꯞꯁꯟꯒꯤ ꯊꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯁꯤꯁꯨ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯆꯩꯅꯥ ꯐꯪꯂꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯀꯔꯞꯁꯟꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯃꯨꯊꯠꯄ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2017ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯦ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯃꯗꯤ ꯀꯔꯞꯁꯟꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯅ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯐꯥꯎꯕ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯑꯗꯨꯅ ꯄꯥꯏꯈꯠꯈꯤꯕ ꯊꯕꯛꯁꯤꯡꯗꯤ ꯑꯄꯤꯛꯄ ꯄꯣꯁꯇ ꯂꯩꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯄꯤꯌꯣꯟꯗꯒꯤ ꯍꯧꯔꯒ ꯊꯕꯛ ꯃꯆꯥ ꯇꯧꯕ ꯃꯤꯑꯣꯏ ꯈꯔꯗ ꯀꯔꯞꯁꯟꯗ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯃꯗꯤ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯈꯤꯕ ꯈꯔꯗꯤ ꯅꯠꯇꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯆꯥꯎꯅ ꯆꯦꯟꯅꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗꯤ ꯑꯃꯠꯇꯁꯨ ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯁꯦꯜ ꯍꯥꯡꯖꯔꯒꯁꯨ ꯀꯔꯞꯁꯟ ꯇꯧꯕꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯍꯥꯏꯕꯗꯤ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯆꯠꯊꯔꯤꯕ ꯑꯐꯣꯡꯕ ꯑꯃꯗꯤ ꯑꯔꯣꯟꯕ ꯀꯔꯞꯁꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯊꯤꯡꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯅꯔꯤꯉꯩ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯩꯈ꯭ꯔꯦ꯫ ꯊꯥ 6 ꯐꯅꯤꯡꯆꯤꯠ ꯂꯦꯛꯂꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯤꯡ ꯈꯪꯗꯣꯛꯄꯤꯔꯒ ꯀꯔꯞꯁꯟꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯀꯟꯇ꯭ꯔꯦꯛꯀꯤ ꯊꯕꯛꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯗꯦ꯫ ꯊꯕꯛ ꯂꯧꯔꯤꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯊꯕꯛꯇꯤ ꯁꯨꯗꯅ ꯊꯤꯀꯥꯒꯤ ꯕꯤꯜ ꯂꯧꯊꯣꯛꯄ, ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ, ꯏꯟꯆꯤ 3 ꯊꯥꯅ ꯀꯣꯏꯂꯥꯁ ꯊꯥꯒꯗꯕꯗ ꯏꯟꯆꯤ 1 ꯈꯛꯇꯃꯛ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯊꯤꯀꯥꯗꯔꯁꯤꯡꯒ ꯄꯔꯁꯦꯟꯇꯦꯖ ꯌꯦꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝ ꯀꯨꯏꯔꯦ꯫ ꯂꯩꯔꯤꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ, ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯁꯤꯖꯟ ꯃꯇꯝꯗ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯗꯦ꯫ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯂꯕ ꯃꯇꯝꯗꯇ ꯂꯝꯕꯤ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯣꯡ ꯃꯔꯛꯇ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗꯧꯔꯤ? ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯈꯨꯠꯆꯥꯕꯤꯗ ꯊꯕꯛ ꯄꯤꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯌꯥꯝꯕꯗꯤ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗꯒꯤ ꯍꯧꯔꯒ ꯁꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯒ ꯈꯪꯅꯔꯦ꯫ ꯃꯄꯥꯟ ꯀꯝꯄꯅꯤꯁꯤꯡꯗ ꯊꯤꯀꯥꯒꯤ ꯊꯕꯛ ꯁꯤꯟꯅꯔꯒꯁꯨ ꯅꯤꯡꯊꯤꯅ ꯊꯕꯛ ꯇꯧꯔꯝꯗꯕꯒꯤ ꯋꯥꯊꯣꯛ ꯀꯌꯥ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ꯫ ꯍꯟꯗꯛꯇ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯂꯝꯕꯤꯁꯤꯡ ꯁꯦꯝꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯋꯥꯊꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯃꯥꯟꯅꯔꯒ ꯊꯤꯀꯥ ꯇꯧꯃꯤꯟꯅꯕꯒꯤ ꯋꯥꯊꯣꯛ ꯍꯧꯖꯤꯛꯇꯤ ꯃꯀꯥ ꯐꯣꯡꯅꯔꯛꯂꯦ꯫ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯄ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯊꯝꯕ ꯌꯥꯒꯗꯒꯦ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯄ ꯇꯥꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯐꯤꯅ ꯀꯨꯞꯂꯒ ꯊꯝꯂꯝꯕ ꯃꯩ ꯍꯧꯖꯤꯛꯇꯤ ꯆꯥꯛꯄ ꯍꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯌꯦꯡꯍꯧꯔꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯄꯦꯟꯅꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯊꯥꯖꯕ ꯊꯝꯂꯤ꯫ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯄꯤ.ꯀꯦ. ꯁꯤꯡꯍꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯈꯔ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯂꯧꯇꯨꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯛꯇꯨꯅ ꯂꯪꯈ꯭ꯔꯒ ꯄꯅꯤꯁꯃꯦꯟꯠ ꯄꯣꯁꯠ ꯑꯃꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯄꯤ.ꯀꯦ. ꯁꯤꯡꯍꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯧꯖꯤꯛꯇꯤ ꯌꯧꯔꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ꯫ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅꯁꯨ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔꯗ ꯆꯠꯄ ꯇꯧꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯈꯔꯗꯤ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯅꯧꯅ ꯂꯥꯛꯂꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯕꯛꯀꯤ ꯊꯧꯁꯤꯜ ꯊꯧꯔꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯁ꯭ꯇꯦꯠꯁꯤꯡ ꯆꯥꯎꯈꯠꯄꯒꯤ ꯂꯝꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯆꯠꯂꯤ ꯍꯥꯏꯕꯁꯨ ꯃꯤꯌꯥꯝꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯚꯥꯔꯠ ꯍꯥꯏꯕꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯂꯩꯉꯥꯛꯅ ꯄꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯄꯤꯕ ꯄ꯭ꯔꯦꯁꯔꯗ ꯂꯩꯉꯥꯛ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯂꯣꯏꯅꯃꯛ ꯇꯨꯡ ꯏꯜꯂꯒ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯁꯤ ꯆꯥꯎꯈꯠꯄꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯦ꯫ ꯏꯁꯥꯈꯛꯀꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯒꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯆꯩꯔꯥꯛ ꯄꯤꯕ ꯍꯧꯔꯛꯂꯒꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯞꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯂꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝ ꯍꯧꯕ ꯅꯨꯃꯤꯠꯇ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯒꯗꯤꯞ ꯙꯟꯀꯔꯅ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇꯕ ꯇꯥꯔꯕꯁꯨ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯁꯤꯡꯅꯗꯤ ꯇꯣꯉꯥꯟꯕ ꯃꯣꯠ ꯀꯌꯥ ꯄꯤꯅꯔꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯗ ꯖꯦ.ꯄꯤ. ꯅꯗꯥ ꯑꯃꯁꯨꯡ
किरण रिजिजूना चिंब मरुओइब मिनिस्टरसिंग सरुक याखिदबदगी जगदीप धनकरना नुंगाइतब अमसुंग पेंदब पोखिबगी खुदम उब फंगी हाइरि अमरोमदा सेल चाबग मरी लेना हाई कोर्ट की जज अमा मफम लौथोकनबा ओपोजिशन की माइकेदी भोलकपा नोटिस अमा राज्य सभा की चेयरमैन ओरिब जगदीप धनकरना अयाब पीरुबदगी लेंगाक पाइरिब पार्टी मनुंग नुंगाइदब थोरप मरमना वाइस प्रेसिडेंट फम थादोपगी फिलिप लौरप ओइरंबसु याइ हाइना पाउगी सोर्स अमना हाइरि अतोप पाउ अमना चाही असी अंगन सरुक्तगी हौना सस्पेंडेड तौदुन लैरब 32 सुबा मणिपुर लेजिस्लेटिव असेंबली असी हौजी हिंगलिब्रा नत्रगा सिरब्रा हाइबदि यावना तोंगान तोंगान वहंग मंगा एमपीसीसी की माइकेदी गवर्नर मेमोरेंडम अमा पिसिंदुना मदुगी चपचाबा पाखुम अमा पियकनबा खंगनग्रे गवर्नर मेमोरेंडम पिसिल्लब मतुंगदा थोलकपदा एमपीसीसी स्पोकपर्सन एन भूपेंद्रना पौमिसिंगदा हाइ चाही असिगी जनवरी तांग 23 गवर्नर थोकिब नोटिफिकेशन अमगी मतुंग इना फेब्रुवारी तांग 10 दगी असेंबली सेशन असी हौनब शेड्यूल तौरमबनी अदुबु चीफ मिनिस्टर बीरेन रिजाइन तौखरब मतुंग असेंबली समोन तौखिबदु गवर्नर की ऑर्डर अमना रिवोक तौखि मरम मदुना एमपीसीसी माइकेदे गवर्नर तोंगान तोंगान वहंग मंगा यावबा मेमोरेंडम मदु पिसिनखिबनि हाइबु वफम सुमांग फोंदोखि पाउसिंग असिगी सरम ओइना मिडल ईस्ट की पाउ खर अपडेट तौजगे अमेरिका की प्रेसिडेंट डोनाल्ड ट्रम्प इजराइल की प्राइम मिनिस्टर बेंजामिन नेतन्याहू की मथक्ता अकनब मोंग साउग्रे हाइना फोंदोकले डोनाल्ड ट्रम्प बेंजामिन की मथक्ता हंदक खम थेंग साउग्रिब अदु हौखिब निमिट खरनी की ममांगदा सीरिया एयर स्ट्राइक चथदुन लंदाखिब अदुदगिनि हाइरि खम थेंग साउरब डोनाल्ड ट्रम्प इजराइल की प्राइम मिनिस्टर बेंजामिन नेतन्याहू अंगाउब मिसक अमक पंखक ओइरे हाइरि तौनिंगबत तौब लुचिंग अमसु ओइरे हाइना यानिंगदबसु फोंदोरखिबनि हाइना पाउ अमगी सोर्सना हाइरि चाही अनि सुजिलकलब गजा की लाल असिद इजराइल की लन्मीसिन हातखिब पैलेस्टाइन की मसिक पुना 85 सुकन 16 सुग्रे हाइना फोंदोकले रिपोर्ट असिगी मतुंग इना लाल असिद सोखिब अपुनब पैलेस्टाइन मसिंगना लाख अमग 90,995 हेनग्रे हौखिब पुंग 13 असिगी मनुंग इजराइल की लन्मीसिन अकनब मोंग लंदाबदगी गजाद पैलेस्टाइन मचा 23 लोमसु इनौ नौना हातखरे पनब याबदी हौजी गजाद अकनब मोंग हमास अमदी इजराइल की मरक्त सोकनरिब लाल असि हौखिब चाही 2023 की अक्टोबर की तांग 3 हमास इजराइल लंदारक्तुन मियोय 1,995 हातखिब अमदी इजराइल मचा 200 रोम हेन फादुन पुखिब वथोक अदुदगी हौरखिबनि हौजिकसु हमास अमदी इजराइल की मरक्त सीजफायर चननब होतनबसु माय पापंग ngमदन हुजि फावब लेरिबन येकनब लेबाकसिन कापसिलप मिसाइलसिन आयरन डोम कापथरम अदुगी महुत्ता इजराइल अनौब मखलगी लेजर वेपन सिजनब हौरगनि हाइना फोंदोकले रिपोर्ट असिगी मतुंग इना येकनब लेबाकसिन कापसिलप मिसाइलसिन एयर डिफेंस सिस्टम आयरन डोमना ngasi फावबद इजराइल ngakthokतुन लाखिबन अदुबु मसिदगी हेन मतिक मयाय लेरब सेल याम चंगदब लेजर वेपन सिजननब इजराइल की साइंटिस्टसिंगना सादुन पुथोरखिबनि हाइरि हौजि ओइरब इजराइल की फिबम असिदा हमास अमदी हिजबुल्लाहना चिंबा लालहौबु लुपचिन मतम अमदी हेक्तदा इजराइल मतिक मयाय लेरब मिसाइल कापसिलक याबगी फिबमद लेरिबन अदुबु इजराइल सादुन पुथोलिब लेजर वेपन असिना मिसाइलसिंग यामना लाइन कापथदुना थोगाइब ngमलगनि हाइना पाउ सोर्ससिन मखा तारि नकल अमरोमदा चाही अहुम हेन रशिया अमदी यूक्रेन लेबाक अनि की मरक्त लांसोक अदुन लाखिब असि सरुकम ओइना हौखिब पुंग 23 की मनुंग यूक्रेन मतिक मयाय लेरब ड्रोन कया थाजिंदुना लंदाबदगी रशिया के कोनु मॉस्को थक थक निकनग्रे हाइरि रिपोर्ट असिगी मतुंग इना पुंग 23 की मनुंग यूक्रेन यामलब ड्रोन थाजिंदुना लंदाखिब अदु ngarang रशिया न मतिक मयाय लेरब मिसाइल कापसिलक्तुन लंदारखिब अदुगी चपचाब पाखुम ओइना पिरखिबनि हाइरि यूक्रेन की अटैक अदुद रशिया के कोनु मॉस्को द पाक सम अमांगता थोंखिबग लोइनना एयरपोर्ट सिंग मतम कपन थिंजिंगिर हाइना पाउ सोर्ससिन मखा तारि अतोप पाउ अमना पाकिस्तान इंडिया का चपचाना लांथेंगनब ngमनब पैखलक थौरांग थौसिलगी मनुंग चन्ना सकुदब इलेक्ट्रोमैग्नेट स्ट्राइक नेटवर्क की अखनब खुलाई अमा साननब थौरांग पैखलगनि हाइना लौथोखरे थौरांग असि पाकिस्तान की आर्मी चीफ अमा ओइबा आसिम मुनीर अखनब थौरांग अमनि हाइरि रिपोर्ट अमगी मतुंग इना पाकिस्तान पैखलक थौरांग असि लेबाक असि एयर स्पेस मपुंग फाना ngaksenanब पैखलकपन हंतक इंडियन ऑपरेशन सिंधु चथदुन लंदारखिब अदुद चाइना की मतिक मयाय लेरे हाइबा आईएसक्यू एयर डिफेंस सिस्टम न फावबा इंडिया की मिसाइल सिंग ngakthok ngam मदुन मरम ओइरक पाकिस्तान चाउन अमांगता कया थोखिब मरमना तुंग थोलकदब लानफम सिंग अदु इंडिया का चपचाना थेंगनब ngमननबा पैखलक थौरांग अमनि हाइरि लोइनना हंतक पाकिस्तान सागदोरिबा मसक उदब खुलाई असि फाइटर जेट अमन नते अनौब मखल की फील्ड इलेक्ट्रोमैग्नेटिक ओइबा फील्ड प्रोफाइल की मखल अमन खुलाई असि की मतेंग येकनब लेबाकसिंगदगी खोंजेल यांगना पैसिलक फाइटर जेट सिंग अथुबद खंगदोप ngमदुना मिसाइल सिजनदुना कापथब ngमगन
loinana khulai asi sanaba hotnabada Pakistan ga punna chapminariba lebaksinnasu mateng panglabi yai hauji oina Pakistan gi defense system amuk hen ma pangal kan khatnabagi damakta akan mamong thorang thosil kaya leppalitan packet pa hori masida natana defense budget su chauna kaitok pa hokri hainasu report asin makhatari nakal lamaromda India की DRDO ना अग्निवी कंटिनेंटेड बैलिस्टिक मिसाइल किलोग्राम लिसिंग तरी का चंगारम लुम्बा बंकर बस्टर बॉम्ब ओंथोक्तुना अथुबा मतमदा पुथोलगनी हाइन रिपोर्ट अमन हाइर रिपोर्ट असिग मतुंग इना DRDO ना अग्निवी कंटिनेंटेड बैलिस्टिक मिसाइल अदु बंकर बस्टर बॉम्ब अम हेक ओंथोकपग येकनबसिंग सुरुंगदा अमदी चिंग मनुंगदा थम खुलाई पुनमक यामना लाइन थुवाइब ngमगनी हाइर मीटर चाम हेन लुबु मफमद येकनबसिंग लोटुन थम खुलाइसिंग सु थुवाइब ngमगनी DRDO na puthokadriba bunker buster bomb asi America na hantak Iran na thadagiba JBU-57 massive ordnance penetrator aduga chap manaba pangkhak oigani missile asi bunker buster bomb oni sizinaduna maleng yekna balibak singdi yam laina yam tamthiu mongdi attack tawbu ngamgani loinana missile makhal asi hojik maki oinadi maleng leba amata da leitri America da laiba JBU bunker buster bomb makhal asi fighter jet natraga bomber plane amagi matingna येकनबसिंग टारगेट थाददुन लाखिबनि अदुब इंडिया की DRDO ना पुथोकदरिब बंकर बस्टर बॉम्ब असिदी मिसाइल ओना मफम अमदगी अदुमक कापै ngamba खुलाई मखल अमनि DRDO ना खुलाई असि हेक पुथोरकपगा पाकिस्तान की मफम पुनमक्ते इंडिया ना यामन लाइन लंदाब ngमगनि हाइ अमरोमदा ब्रिटेन दा पंगथोकप एयर शो कंपटीशन अमदा इंडिया की एयर फोर्स ना मना कय लरप ngambadagi हंतक इंडियन ऑपरेशन सिंधु चथखिबद करिसु तौ ngमकिदब पाकिस्तान की एयर फोर्स ना खर खजिक हराउबगी तंजा अम फंग्रे पनबयाबदी लंदन दा पंगथोकप एयर शो अदुदा पाकिस्तान की ओइबा JF-17 थंडर ब्लॉक 3 उतकी हाइरि अतोप यामना नुंगाइबा पाव मना मियोई लिसिंग कया हालिबा कैंसर लाइना की वैक्सीन अथुबा मतमदा पुथोरकप याना लैरि हाइना नेचर बायोमेडिकल इंजीनियरिंग दा फोंगबा स्टडी रिपोर्ट अमना हाइरि फ्लोरिडा यूनिवर्सिटी की साइंटिस्ट ने कैंसर लाइना दगी ngakthop ngamnanaba NRNA हाइना खंगनबा वैक्सीन असि डेवलप तौखिबनि फ्लोरिडा यूनिवर्सिटी की साइंटिस्ट ने पुथोखराबा mRNA हाइरिबा वैक्सीन मखल असि उचीदा माइ पाकना टेस्ट तौब ngamkhre अदुबा हौजिमकी ओइनदि मियोइबदा टेस्ट तौबदा माइ पाकद्रा नत्रगा पाकलोइदब्रा हाइबिदि चपचाना खंगम ngamdri वैक्सीन मखल असि मियोइबि हक्चांगदा कैंसर की लरिबा ट्यूमर सिंग मांगहन तकहनबा होटनबदा अचौबा मतिंग पांगनि साइंटिस्ट ने पुथोलिबा कैंसर की वैक्सीन असि कैंसर की मयोक्ता लेदुन इम्यून सिस्टम कंखतहल्ले लोइनना UF Health की oncologist अमदी चीफ रिसर्चर डॉक्टर एलियास सईनु फोंदोरखिबगी मतुंग इनदी कैंसर नरकप मतमदा सर्जरी रेडिएशन अमदी कीमोथेरापी तौबसिंग अदु तौदबा याना लैरि हाइनसु पाउगी सोर्स असिन मखातार Hello everyone, it is Ipak TV News, a news networking channel dedicated to the cause of human rights.